Hanba makada channel sigi maiki dagi mayam puna maputaram okchabagalo na kogmano khurumjari amadi ngasi phone kiba pauche sindagi maroiba headline sing amadi maroiba pau sing puduna lakchari tabisi. Governor na luchingduna jana neta irabot ki mafamda kai khumnaba utkre. Lamyan ba irabot ki wakalon thabak to onthok tuna apunba Manipur am semgat minashi bimol. Elected sing CSO sing luchingba sing na irabot na tawramba sing kup na naindunda Khong Thang Si Biren. NCRB report Manipur ki irang ST ki mathaka chathaba case oina lawri. Irabot ki wakalon chen ba naha kya semgat pa mathau tai megen. Sorepana mayam da yaifa paujil pirakli. Aikhoi amata oina punshinsi KCP taibangan ba. Haujik marweba pau tabisi. Governor na luchingduna jana neta irabot ki mafamda ikai khumnaba utkre. Lamyan ba irabot ki wakalon thabak to onthok tuna apunba Manipur ama semgat minasi bimol. Elected sing CSO sing luchingba sing na irabot ki tawramba thabak sing kupna nainaduna Khong Thang Si Biren. Lamyan ba hizam irabot ki chamaga kunga mapan suba mapok kumon thawram nga si Manipur amasung Manipuri sing na khundari ba mapan gi mafam sinda paksan na pangthok na kare. State government na sinduna thangmay bandila sing khongnang khongda lebe irabot squad pangthok ke ba thawram da Manipur Governor Ajoy Kumar Bala na luchingduna miyam da irabot ki ningsing mitam da hikat lekat tamduna ikai khumna ba utke. Irabot squad pangthok ke ba thawram adu da hanagi Chief Minister N Biren Singh Manipur Legislative Assembly Speaker TH Shaita Berta Rajya Sabha ki MP Maharaj Sana Zawalai Semba Lok Sabha ki Inner ki MP Dr. Amamsa Bimola Koi Jam amasung MLA Singsu Sarukyaki Thawram adu da Sarukyabal lakhiba hanagi Chief Minister N Biren Singh na paumi sing da haiki irabot ki mamang da yawriba neta haina thamliba mingthol asida loina na supna maraibak ningba maramda mafurup majati nungsijaba sigi tangna phangba misak amani haina taklibani mahak na haiki Manipur gi oriba fibam asidu miyeng sanba luchingba irabot na tawbiramba sing adu lairiba elected sing na CSO sing luchingba sing su karino haiba mamutta na khantharaga leibaki oiba issue da kupna yenglaga chachi Manipur ki oina handa ki tangkak asi maheuron dagi leminaraklaba yellow mistingi turning point amani India government amasung Manipur government ani ki marakta lainaramba mari adu hena sesin minanaba hena clear tawrakpa adu udakle haina su hanagi Chief Minister N Biren Singh fongdoki mahak na haiki haujik border fencing kharakpa FMR tawrakpa draki mayok drive sing chatharakpa illegal immigrant sing khandok nabagi thabak chathari Masigi matang asida chapchana India government amasung Manipur government tied up tawraga Manipur tungi lakadaba chahi lising kya gi future ama semhobo chapcharaba matam ama oiri Biren haiki political gi khenaba karigumba amata thamdana issue singda paikhat kadaba thabak thoram singda khanaraga chumlaga na chumi haina chatminaba lalaga na lalibudu kudaidano haiduna aranbadu takpiraga chumthoknaba hotnaraga indigenous miyam sing kalhona ba hotna minasi neta irabo na pamjaramba Manipur awang nongpo kisaktam adu amuk sesilaga chatminasi aikhoi masel hunaba tokshi issue da tawhanningba natraga tawhanningdaba lalaga na chumthokminaba haibarom da punat chatminasi haina birena fongdokki irabot ki chamaga kunga mapan suba mapok kumon thoram asi jananeta hejam irabot birthday celebration committee na shu ya school police lane da leba MDU hall da pangthoki lamyan ba si asigi photo da hikat lekat tamdun hawkhiba thoram adu da Lok Sabha gi MP Dr. Bimol akoi jamna irabot and unity and integrity of Manipur haiba hiram asida lecture period na hai lamyan ba hijam irabot asi kunai amabu mamai chumduna puba ngamba asandun midyeng yengduna apunba Manipur ki wakalon sagal lamba luching mani mahakumba mi asi malem asida miyam masing yam de lamyan ba asibu mahaki numit khakta da ningsing ba aduga luching ba asina chatlamba lambi di tung indaba asi lamdam asida tokhai taning bagi wakalon asi lakpani lamyan ba hijam irabot bu chumnagi maming khaki oin haikat lekat tamba toksi haiduna mahak na haiki
lamyanba asigi apunba Manipur gi wakalon amadi manaba khunai gi manglan adu mangphaun hansi masigi damak mipum khuding maki pungning da lamyanba irabot pu ikai khumnaba gi wakalon adu challenge ekhoi ni ikai khumnire ba lamyanba gi wakalon adu thabak to onthok tuna apunba Manipur amagi damak punne yaminasi MP na makha tan hai hojik Nepal da Genji haina maming chatliba si kun suba chahi chagi oinadi matam adugi Genji gi mishingi marakta hijam erawat asi arangba thawan michakni mahakna khetnaba leitaba apunba Manipur ama saganaba hotnaramki ningthaugi machanupi lawbugi nungaiba punsi thadoktuna miyamgi yaifanaba hotnaki lamyanba asina mapung oiba thaudang lawduna ing 1938 December da pangthokiba Nikhil Hindu Manipuri Mahasabha gi marisuba mifam haibadi chinga mifam da lawkiba warep sing da yawkiba Nikhil Hindu Manipur Mahasabha haiba maming asidagi Hindu haiba wahai lawthoknaba warep lawki masigi idea of Manipur apunbagi oiba saktam adu sagatnaba mokhong somlakhibani haibasi ekhoi khudimangna khangjinba tangai fade Bimol na makha tan hai ningthau panba laibak amada miyam khanba mihut leiba laingak semgodabani haiba warep asi democracy gi fazaba wakhalon asi lamyanba hijam rabota cheli haiba adusu mayak senga takle Purip khudimak amatani haiba apunbagi wakhalon sagatpada merger agreement na thugai khi matam adudagi hauna Delhi dagi Yakai yenglaga thabak toba haurakpadi khunai asi khaibung tanabagi wakhanda lakhibani state asida haujiksu center gi yakai yengdana government semba ngamdana leiri hainasu MP asina makha takhi thauram aduda MPCC gi president MLA Kaisa Mega Chandra Singh CPI Manipur gi luchingba langol iboyaima JHIBC gi chairman Sharat Salam AAP Manipur gi creativity coordinating Vishwanath Thiam NCP SP gi President Seram Iboyaima SSU BT gi President Toijam Devananda AITC Manipur Convener Thokchum Inaucha Singh AIFB Manipur Secretary Khondram Gyaneshwar RSP Manipur Secretary Kangjam Manoranjan BSP Manipur President Ningthaujam Kabita Manipur Dramatic Union gi President Sorai Sham Kesharam I Foundation ki President Dr. Yumnam Ibopisak MGS App ki President Laisim Sarat Manipur Lomi Dup ki President Nomaitem Thoiba Singh All Manipur Democratic Women's Association ki President Chanam Thabam Sundri amadi AMPDDU ki President Y Buban Chandra Yosna Presidium Member Singh Oiduna Saruk Yaki Thauram adugi saruk ama oina Thongol adu maya thangu thauna haiba hiram asida pangthokiba symposium gi makok thongba taraba sing mana mathum yenthokki loinana thoram adugi matung saruk yaba oina MDU da pangthokba drama lamyan da irabotsu miyam da khudol tamki nakal amarom da thangmai banchairau chingda leiba athobu singi khubam da leiriba lamyan ba irabot ki mitam da ngasi ayuk angan badagi hauduna miyam kayana hei lei kattuna ikai khumnaba utki IMC gi cooperator Maisnam Joy Chandra amasung mahakaloina ba party amanasu irabot ki iramba isai sing khudol tamduna miyamda tahan baga loina na lakliba miyambu acha sak pujaduna harau tayamna oki nungthilgi matamda su mafam asimakada All Manipur United Club Organization amuko amari thangmaiban United Club TUC Gilamjing makhada miyam hay leikatuna lamyan behizum rabot ki chamaga kunga mapan suba mapok kumol thoram pangthoki hiram asiga mari lenana amuko ki President S Sanjoy na haiki loilam lenga ki mayok te leptuna manaba khunai amagi dama khanba leituna honu ramba luchingbal lamyan be rab napal pamlam baliklam sing ngasi gi mirol sing kawpham thokte lusing ba asina khunai asigi damak loramba thodang sing thabagi loiba nairaroi khunai asibu chawkhatnaba hiram khudimak ta hotna ramba luchingba asigi mapok kumon numit khakta da mahak ningsing bagi mahota mahakna pamlamba liklam sing adu tung inma ngamnanaba ngasigi mirol sing hotna minasi haina fongdokki thamai bancherau chingda level lamyan bhejam rabut ki mitam yauna
अथौबसिंगी खुबमदा मियाम हैकत लेकत तमदुना इकाई खुमनब उतखी थौरम अदुदा अमुकोगा चटमनरिब लुप पोइरई लई मरोल अमोबा कोहर अमदी महिरोई लुप MSF की थौमीसिंग सरुक याखी मसीनी ngasi नोमगी मरोब हेडलाइन सिंग अमदी मरोब पाउसिंग ताबिरिबसिंग बो अमुक खुरुमजरी अमदी चैनल असिबु लाइक शेयर अमदी सब्सक्राइब तबदुना चैनल सिगु पुमिंग थगत पुदमु हाइबगा लोना नबनाम पुनम तबु तनसिंजरी।